Kamjong district Myanmar Refugee singi Chathok Chatsinda court na Athingba Thamkhre pau asi ngarang ungthil phongkhiba paujel pause dagi lokhotchabane mamang sahi dagi yumlo nariba Myanmar dagi ain kaina Kamjong district sangsilakiba Myanmar Refugee singi district asida Chathok Chatsingi Athingba Kamjong district ke executive magistrate na order thoktuna thamkhre atat akham leitana Myanmar da thogliba irang asina maram oidaga Myanmar Refugee singi adu Kamjong district lomda saphagada ba yenglaga Sangsilaklaba matung State Home Department amasung Kamjong District Administrator na sinduna tongan-tongan ba refugee camp sing hanglaba matung Myanmar machasing ngasi fawba refugee camp asida layhanduna lakhibane adubu Kamjong District masing yamlaba Myanmar refugee sing layba maram na thoganingdaba thogdok thokpa yabagi oithokpa layba na District asigi Executive Magistrate hungo yuraikan na Myanmar refugee sing makhoina layriba refugee camp dagi Mapan thoktana laigadabani haibagi order asi thokibane order asigi matungina Myanmar machasingna district asigi mafamsingda business tauba labor oina thabak suba natraga migi helper oina thabak subagi athingba su thamle karigumba athingba si Myanmar machasingna violate tauba tarbade logi matungina punishment pigani haire panba yai Kamjong District Administration amade State Home Department na Kamjong District ta lairiba Myanmar Refugee lising mangaga humpuga taruki biometric sing registration tauba loikhre hauji district asigi khulsing namle wangle kensing ke asang khulen makan punmaram amasung kangun khulsing da hangba relief camp sing da thamle aduga Manipur da hauji Kamjong tharaga ukhrul tengnopal ferjol chandel amasung Surachanpur da Myanmar Refugee punna lising taraga ni thoirom relief camp hangduna sangjafam piri haire